President rule na Manipur da tangdo leitaba hanjilhanba ngamdre haina MP Bimol na phongdoktre. President rule thamlaga Manipur da irang nemthaba oina uhanba natana tangdo leitaba hanjilhanba ngamdre. IDP sing masa masa ki mayomda hanjilhanba ngamdriba phawba irang leitre haiba yaroi haina Inner Manipur Parliamentary Constituency ki MP Dr. Angomsa Bimol akoi jamna phongdokre. Kaisam thongda leiba MP Bimol ki mayomda ngarang pangtokkiba paw ki mifam amada mahakna Manipur da President rule thamkiba suspension of operations su agreement wetland issue singalloinana national issue oiriba wako amendment act amasung national herald case ki matangda mahana wafam kya thamki MP Bimol na hai Manipur da thokliba irang ase lamdam asiga sagona duna lakpa irang oina uhannaba maongda India legana uba se tasengna laibok thibane masita natana lamdam masida tangdo leitaba hanjilaktaba haiduna president rule thamliba sisu kanaba leitre Manipur da tangdo leitaba hanjilhanba ngamdre adumak pu santi leiba manba maong amada uhanba manba sida miyamna laithokpa sumde IDP singna masa masa ki mayamda hanjilhanba ngamdriba phawba lamdam masida tangdu leitaba hanjile haibi yaroi Lok Sabha da president rule thambagi matangda parliament ta khananaba pung amakhaki matam phangki Lok Sabha amadi Rajya Sabha da Manipur ge MP ahumak president rule ge matangda wafam amata phongdoknabagi tanja pirakhidaba sina kari takli haibasi lamdam masigi akhang hai amadi miyamna khananainaba sange center ge miyengda haukiba irang ase leiriba khunai asigi laina layong amani haiduna inthoklaga thambagi moongda tawi hainasu Dr. Angomsa Bimolna makhata khe mahana high suspension of operations su thamliba si territorial integrity ka heloi haiduna ground gi makhada thamlibane political gi oiba khongthang amada khulai paiba singa su agreement tawnariba sigi lengak na ningthina monitor tawribara su agreement asida ground rule ngak tuna wathau ningthina pangthoklibara haibagi mohutta congress amadi BJP gi marakta hunariba si issue asigi asengba ground reality nainaba haitabagi ne andak parliament manungda su gi matangda wahang hangnaba langkhatpada wahang adu kakthaladuna tanja pirakhidaba matamda lamdam asigi akhang haisingna khanna nainakiba yawbra haiba wahang su mahangna hangkhe wetland gi matangda palladuna MP Bimol na hai lamdam asigi hana gi leramba loktak pat ki masak mangselakpagi mami tari ising leiba pat sing kannaba sterlengana thabak thorang kya paikhalli hairabasu wetland conservation management rule 2017 ni makhada Manipur da wetland oina lakthopa pat amata leite maramasina chatharang liba thawong ase miyam utchaibu oina lawdaba ngamde parliament India pumbagi oina the wetland conservation and management rule 2017 gi makhada wetland area ni haina lawthokhraba mafam sing gi list hanglobada Manipur gi leiriba loktak pat lamphen pat yaral pat amadi water body sing amata ek asigi wetland area ni haina lawthokpada yarom khide national legislation ek asigi makhada wetland area ni haina lawthoktabana maram oiraga wetland pat sing asi kannabagi haiduna tourism amadi atai development program kya paikhalliba amadi thadariba asobo senpham sing asi irai laina sayen ngayen khibagi khudung chaba lai hainasu mahana phongdokhe Aron balambi oiriba kangpokpi degi Churchanpur taba paring khulai matik sana poiba Kuki militant signa semjin khre haidi North Eastern thangbada laiba state khara da numit neni humni gi mamang tagi akanba nongsu kharba matung region asigi singi lambi sing landslide na maram oiduna phawna khide madugi manungsan na Kuki singi aron balambi oiriba kangpokpi degi Churchanpur taba yaba lambi paring da khulai matik sana poiba Kuki militant singna ngak senduna lambi semjin bagi thabak ngarang sathakre pawgi source amana makhata na haidibadi ngarang lambi semjin kiba se Kangpokpi district ki Leimakhong police station gi manungsan na leiba Leimakhong dagi kangchup ta kiba yaba aronba lambi asida pokren sinaduna lambi da hana phumlamba apikpa pai phuktokpana singba sathaki lambi paring asida nongkana ta khibadagi matam khara Churchanpur amasung Kangpokpi phauna dana leramba adusu ngarang nawhongna na amu hana phauna hankhre lambi sembagi thaba asi khulai matik chana paiba Kuki militant singna kana ngak senduna thabak sing adu paikhat khibane thajaba yaba pawgi source amagi matungina hairibana ngarang lambi semliba khulai matik chana paiba Kuki militant sing adu KNP ki kadar oiramba yai haide KNP ki kadar sing aduna masada akiba amata yaudana lambi paring asida maning tamna lambi sembada ayat apan kana amata na pikide asigumba lambi sembagi thabak thoram sing ase ngasidagi natana mamang thakta sulam lambi paring asida kyara khana sathakre haina pakhata na haide Kangchup area da khulngakpa sinda notice thokre madude nasana sage khunda laiba IRB MR police oliba loina hairiba tang kunthra numita Kangchup Polen KAPDC office da loina lakna ba khangan jari haina Kangchup area protection and development committee gi chairman amade secretary na khuyek piduna thadrok pasero ramana phongdorakre
Kuki singa center ga naronda yana kraba haina singnare haina athobuna phongdokre. India lengana Kuki militant singbu proxy oina sizinare nakalani gi oiba mari china Kuki singi demand singi matangda India lenga ka naronda yaonaba ama lairamba yabagi chingnaba lei haina Coordinating Committee on Manipur Integrity Kokomi gi convener Khuraijam athobuna phongdokre. Imphal West ki Lamphel Sana Kaitel Community Hall da ngarang pangthokiba Manipur crisis na sahi ani phajilakpagi miyam gi oiba mifamda saruk yakheba athobuna hai. State asida refugee oina lehan kiba Kuki singbu maitai singna makhoi tanthoknaba wakhal nongmata khankiba leite adubu makhoi di Churchanpur More Kangpokpi dagi maitai sing tanthoklaga makhoi khaktagi oiba lam ama sembagi wakhalonda yumpham oiraga lan satharagle makhoi gi pandam ama thamlaga sangsilakpa lan asida India lengak na makhoi gi mapangal amu hapsilli haina palladuna makhoi gi khulai paiba militant sing Indiana Indian Army gi mahut proxy army oina sijinaduna makhoi na haiba yadaba lan hobo singi mathakta counter insurgency sijinari asumna India lengak ki aronba agenda da thabak tawba sina Kuki singna taliba tokhaiba administration natraga union territory gi demand singa du karigumba hiram kharada naronda yanaba ama leramgadra haibagi singnaba yamna wangna lei mahanam kha taraduna hai Kuki singna pandam ama loina na landarakliba si mapandagi thajilakliba yam khraba central force singa sina ngakthok pidrabanina naha singna thengnabada yadabanina araiba pambai sijinaraka thengnabani hojik su maitai singdi makhoi gi mathakta landage haibagi wakhal leite sahi ani phajilaklaba irang asi India lengang na puksel sengdabana loisinba ngamdana leire India lengak ki lila asi miyam punna khangminaba tangai fadre haina makha take mifam aduda LSKDA gi president Moirangthem jila Lamphel Sana Kaitel nupi Kanglok ki president Ningthaujam Ongbi Nandita amasung samjet sabam mangol jausu wangangloi oina saruk yakhe amaromda langthabal kendra coordinating committee loina na langthabal kendra apunba maira paibi lupun na susinduna lilong sajing awalekai community hall da miyam gi oiba mifam ama pangthoke mifam aduda Khuraijam athauba Kokomi gi convener IPR Laikhuram Jayanta Soraijam Sanjit Numaithem Boni na singba wangangloi oike nupi sienbagi thaudokta lupa lakh manga gi demand tawduna nupi ahum yauna mioi taret phajilamba nupi ahum phare Manipur Police Control Room dagi ngarang numidang thorakpa cherol amana haibadi ngarang Manipur Police na nupi sienbagi thaudok amaga mari leirana lupa lakh manga gi senpham pigadabani haibagi demand tawraduna nupi ahum yauna mioi taret yum amada phajinduna thamlambadagi kanba ngamkhibaga loinana makhoi taret pu phajinduna thamlambani haiba mioi singi manungda nupi ahum phare haire cherol sina hai nupi ahum yauna mioi taret adu da langol naida leiba yum amada phajinduna thamlambani haire aduga makhoi taret pu sel gi demand tawraduna phajilambada chenabani haiba nupi ahum phagale pharaba singdi thongjaw maya lekai dagi thangjam basanti leima sahi yankhai changangai dagi waikhom gita sahi kunthra ga taruk amasung changangai use kondagi kangbam sundari sahi yankhai tare ni haire makhoi ahum asigi manungda TH basanti leimana lusingduna nupi chenbagi thodok aduga mari leinana police na rescue tawraba mioi taret asidagi lupa lakh manga gi senpham pinana ba demand tawrambani haire aduga police na phakalaba nupi ahum asi Amor of Manipur MMO kobo organization amagi members sing ni haibasu khangba ngamle haire lan gi chaitheng phanglaba mahiroi singda medical engineering experience sing yauna A grade coaching phangalaga ni haire anbo oina Khurai assembly constituency gi manungda leiba amadi Manipur gi relief camp singda leiriba medical net UG engineering entrance thagadaba experience sing yauna class 11 12 ki mahiroi singda mamingtagi oiba phida top class coaching center singda A grade ki pre-need foundation course amadi crash course tamnabagi khudongchaba pinaba the United People's Task Force na thabak paikhatpa loire khudongchaba asibu lobiningba sing lop asigi information and public relations section gi mobile da call tawraga akupa mol khangbiba yagani haire idai cha singi oiba khanaba thorang kaya paukthok chawthona miyamda piba ngamnaba lupsina lepa leitana honari loisilakpada thabak thoram singa sida masak thokna pangthokpa ngamnaba honabada lup asisu pungning thawgatpiba amadi mateng pangbibagi dama Khurai a sigi hanagi Minister El Susildro basu thagat phongdorakle ZRAEC ga khuthoknabada CNA CDF amadi PDA gi mioi apunbada taraga humdoi sikhre loina na ZRA gi maikai dasu ani laikidre haide Nakalamaromda Kuki leak information ki translation amakak thamlakli madude ZRA gi drug root thingjin khrei ngarang ZRA ga CNF ka kam nabada ZRA gi ahum si khrei asiba singi marakta thanlon gi rapper hairaga khangnaba sebi simte yaw khrei asibadi siriba mafam adomda dum phung khrei mapasu ZRA third batch anol kaubane kayam kuina sumaina tawkidoino thanglian paw drug line drug supply toba kari gi thingba yadrino haina makhoi masen gi marakta yamna sawno umkhana khrei
आसियान थमकिबा सेसफेयर की वाफम थुगाइदुना म्यांमार जुंताना एटेक चथखरे थाईलैंड की कोनुंग बैंकॉक ता सगोसन नुमिता मलेशिया की प्राइम मिनिस्टर अनवर अब्राहिमना म्यांमार की जुंता लुसिंगबा मिन ओंग हयिंगदा मफम अदुदा एटेक की मतुंग सेसफेयर लैननबा वाफम फोंदोखिबा दुबु थुगाइदुना म्यांमार रिजिमना चथखिबा एयर स्ट्राइकना मिसम कया हaikhre एशियान चेयरमैन की थौदांग लौरिबा अनवर इब्राहिमना बैंकॉक ता चथखिबा मिफमदा जुंता की लुसिंगबा दुदा सेसफेयर बो इकाई खुमननबा हाइखि अदुबो इराई नुमिता जुंता फाइटर जेटना मनले रीजन की थाबै केन टाउनशिप पाउंड चहुम लुम्ब बोम अमा थाददुना एटेक चथबदा यामद्रबदा मियोय 13 सिखिबने अदुगा अतोप मियोय अहुम अमना स्वापन नंके वाफम असे पेन ओलिन डिस्ट्रिक्ट की पीपल्स डिफेंस फोर्स की माइकेदगी थमलखिबने हारिबो नुमित अदुगी नुंगथलदा एयर स्ट्राइक अबदा यवात खुंगंगदा बोम थादरपदा इलेक्ट्रिसिटी की पोल कया अमा अकाय तोय नंगनखे लोइनना थांगजे नुमित की मखा ताबा एटेकता मिचम 13 सिखिबने हाइदे पीआर लेंगाकन लॉ एंड ऑर्डर कंट्रोल दबदगी मियामी पाइनरे हाइना कंगला पाव एडिटोरियल थमलकले मणिपुर की लॉ एंड ऑर्डर कंट्रोल गमदबदगी दिल्ली दा लैंगाक लोन की चुकली पाइरिबा बीजेपी की नरेंद्र मोदी ना लुसिंगबा एनडीए लैंगाकना पॉपुलर गवर्नमेंट इनथुरगा पीआर थमजिनखिबदगी मियाम की मिहुत एमएलए सिंह मया यावदबा कईगा पांखकनरे पीआर लैंगाकना मणिपुर दा थोकलिबा इलीगल माइग्रेंट्स इन कुकी जो नार्को टेररिस्ट सिंगना लैबाक की मथकता लंदारकलिबा असगी वारोसिन पुरकनबनी हाइदुना एन बिरेन लुसिंगबा पॉपुलर गवर्नमेंट इनथुरगा पीआर थमजिलखिबा था अनि हेंजिलकलबा फावबा वाथोक असगी सबचाबा वारोसिन पुरकपंगम लेरे अमरोम लेंगाक पाइबदा सरुक यारखिबा बीजेपी के एमएलए सिंगना गवर्नर उनादुना मखोइगे अनिंगबा अपामबसिंग थबक तो ओंथोपियो हाइना वाकत वानोंबगी थवोंग सथदुना लेरे गवर्नर की माइकैदगिसु एमएलए सिंगना पुखलपा आइजन ओंजबगी वाफमसिंग थबक तो ओंथोकनबो होनागे हाइना थाजब पिरकले हाब वाफमसिंग प्रिंट अमसुंग इलेक्ट्रॉनिक मीडिया दा फोंदोकपना मखोइगे मथौ ओइदुना लेरे लेंगाक लोन के सुकली पाइरंबा मेजॉरिटी कमांड लेरिबा बीजेपी के एमएलए सिंगना मियाम की लेंगाक हंजिल हन्नबो होनाबा ngamdana लेरिबा से लाइबक थीबने दिल्ली दा लेंगाक लोन की सुकली पाइरिबा बीजेपी की लेंगाकना स्टेट असगी बीजेपी की लेंगाक इंथुरगा पीआर थमजिलखिबा असिना मरम ओइरगा मयाई लम लेंगाक पाइरिबा लुसिंगबा सिंगी थवोंग थौसिलदा मियामना खमथेंगना पेंदबगा लोइनना सेंट्रल गवर्नमेंट की लुसिंगबा सिंगदा मियामना थाजबा लेरखिबा सिंग अदु मांगबगी सांग नोमगी हेंगलकपा उबा फंगे स्टेट ना लॉ एंड ऑर्डर कंट्रोल ngamdre लॉ एंड ऑर्डर कंट्रोल तौनबा पीआर लेंगाकना स्टेट असगी लॉ एंड ऑर्डर कंट्रोल ngamdabadagi लेंगाक की नातोन सुमांग ओइबदना तना सिक्योरिटी ना खुरक हांगदना ngak सेलिबा तोंगान तोंगान मफम सिंगदा सखंगदबा खुलाई पाइबा सिंगना बोम थमजिनबा अमदि नोंमै सिंगदोलदा किहान खंगनदुना लाक फोइबगी थबक सिंग खुरक हांगदना जाथरकपा पीआर लेंगाकना करिसु तौबा ngamdaba asina मियामगी मफमदा अकी तुजुंगबा पोगनारखिबने मसिमक्ति ख्वाइदगी चावबा लाइबक थीबनी पीआर लेंगाक हाइबसि सेंट्रल गवर्नमेंट हकथेंगना लेंगाक लोनगी सुकली पाइसिनदुना लॉ एंड ऑर्डर ngak सेनबा अमदि स्टेट ना पाइखतपा ngamdaba चखुत थौरांगी थबक थौरम सिंगदा अखनबा मियेंग चंगदुना लोइसिनबा होनबने लॉगी वांगमदा इंडो म्यांमार बॉर्डर ngamkhei लानसिलकलगा मणिपुर की अपुनबा सक्तम थुगाइरगा जिन कुकी जो सिंगना स्टेटस की मनुंगदा कुकी सिंगी खक्तगी ओइबा लेबाक जालेंगम सेमनबा लेबाकी मथक्ता खबथेंगबा वार क्राइम चथरखिबा सही अनि मपुंग फाजिलकलबा फावबा मसिगी वारोसिन स्टेट ना पुरकपा ngamdre हाइबगी सेंट्रल गवर्नमेंट ना मसिगी वारोसिन पुरकनबनी हाइदुना पीआर थमजिलखिबने प्रेसिडेंट रूल द नेशनल हाईवे सिंग यावना स्टेटस की मनुंगदा मियाम चथोक चसिन तौबदा जिन कुकी जोगी मियोय सिंगना अथिंगबा थमलिबा सि हंदोक हंदुना मियामबु फ्री मूवमेंट तहनबा लाउथोकिबा दु माइ पाकपा ngamdana लेरि लोइनना मैतै सिंगी सेंगलबा लाइफामलेन ओइरिबा कौब्रु अमसुंग थांजिंग सिंगद संगदुना मैतै सिंगना मखोइगी मपा मपु सिंगी खुबमदा लाइ खुरमनबा होनबदा अथिंगबा पीबा अमदि सालाइ तरेत की फिरालदा करेमनबगी थबक सिंग खमथेंगना चथबदा पीआर लेंगाकना कुमहाइ येंगदुना लैबगी वाथोक असिना अमुका हेना सिंगनाबो ओइना थोखलिबसि लाइबक थीबनी मणिपुर की हौजिक ओइरिबा वाथोककी वारोसिन स्टेट अमदि सेंटर की लुसिंगबा सिंगना वारोसिन पुरकपा ngamloidaba लेरबदि एमएलए सिंग रिजाइन तौदुना लेंगाक मुथलगा जनरल इलेक्शन पांगथोकनबा होनबना एमएलए सिंगी असुंबा खोंथांग ओइगनी थौरांग असि पाइखलबदि खोइ साउनरबा मियामगी पुनिंग वाखल लाक्सिनबा ngamgani मिरैबाक मचा लमहेन तुहेनबा मियोय खुजो अमना लैबाककी अपुनबा सक्तम थुगाइनबा लंदारकपदा सेंट्रल गवर्नमेंटना पॉलिटिक्स सानदुना लैबदगी मणिपुरगी मियामबु विक्टिम ओइहन्नबा होनबगी महुत वाथोककी वारोसिन पुरकनबा पुक्सेल सेंगना होनद्रबदि स्टेट असि लेंगाक पाइरिबा लुसिंगबा सिंगी मखा ताबा खोंगदाफम लेरक्तबा याय मणिपुर वाथोककी वारोसिन पुरकपा ngamdraba एमएलए सिंग रिजाइन तौ नौना मिखल पांगथोकतुना अनौबा लेंगाकना वाथोक वारोसिन पुरकनबा फिरेप लौरबदि एमएलए सिंग थाजबा मांहनदबा ngamgani हाइना थमलकले।